Hingkonde pot huran ngere. Nang sang ay lang mo tanda. Jama tanda sangye. Ay bu kay business tawge mapano saloroy da bay bu. Hello mayang, good morning. Mayang khundadi ingrajani bo laichinde. Ade mammi aba karen thanbagi ngalin kare muthalani. Ingona ngakjangogi. mayam se akoigi hingol ne se akoida thabak suba dadado mana dum thabane aba adegi asigana uri leire uri ga je mami kakhudri haitare sina tomato dum tomato su khara dum mulhaure aidi kesumta porakte aba ina porakpa pochai su dum mayam da share tawrake ado mayam akoi se ngasi handoine aba aduga handringai dai na hangai di video logba ngamdre aba ayuk to yam inge dugegi program su leibanina aduna dum thoga video nambado aina tanba dunane aba adugegi asigi leisi aina lakpa khudingine asigi leisi dum puraga chatle aba akoi siga di silchar di lei do leiraga katlidana ngasi leiraga dum numinini phawo dumai nung katli aba adegi siga pali sina kumbra ani kha pali se asigi kumbra macha se ahan ba ubasina macha ne ba manungina khara chawre to mayam aidi dum akoi pukim ban se sumai dum video lobo se am nungai ba bra aduga bera se haidu ga ina video lobo dum talaba ado mayam ai ngasi di ba mo ne na tawi se ngasi di ai pukim ban da ka iru thok tuine ba mayam ayuki thabak am bo loisandri si hana tholaine 사이즈는 레진 다 막군데 잉만나 와다리 ям 잉데고 시가디 쿠잉 아마 잉 쇼이터가 릴라바니 시가디 좀 아다디 실저리 amte 잉데 mayam huji ayuki thaba hore aha mari imangon hana waisi to beko aduga sumang musilani akoi sumang ja kai am pakke na do adu mayam ding halake ko ha kai punai ja ali hoyo bodo oi ꯍꯣꯏ ꯏꯁꯤꯡ ꯂꯥꯛꯀꯦ ꯂꯧꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯊꯝꯗꯣꯔꯛꯎꯔꯥ ꯌꯥꯅꯤ ꯀꯩꯅꯣ ꯂꯣꯛꯄꯨꯗꯤ ꯂꯣꯛꯀꯅꯤ mayam huji wai sitpa horasi akhoi sumanga se kya pai ai dai ngasi di mayam da share torake aba ada ina huji siliba pakam mache se asi je mayam na khalam ngane aba lamayai chabu siga mathak chu khande paka chanjali se kaina asigi se akhoi jumpham ne aba akhoi jum tharak toini da asigi se jumjau oirambagi ne aba lamjai kutha ne aba sigi se da huji pudi leba thadadri banina paka sumai dum laire adai son side te sina ichem hangi jumni da akhoi sumaina tangkhai khai doga lairi ne abako aigi di huji jum sadri adunane ado mayam lamje am pai abako asi mayam je sitna loirakpada as khwanga se brok law bai duni bo ado mayam asi di akhoi jum da handoini da ina haji pudi akhoi muni tumba hogale dugagi aina dum video mate khalo roina mana video logbi bane sarak siga su akhoi na na su ne mache hoga kiba doigi ma su blanket am ko konjalaga tauna tholaga darim pa je phamna lei khare aba ado mayam akhoi suman je ku pakhina pai aba asi su ai loina wise leini video se sumjam sangane bar chelhalle du matakta su mate tumai tona video se dum laurabane aba adogi sangoi su wise challe da sangoi se mapan se nong taraga dum kaino nong ri chong baduna dum isang khara kare aba asi su ai wai ti thom gai to tai thom dra aba mapana de aba si tai thom moina hai bane ado dum ai su tai bangam dre doigi wai siluba kai ka jena kha jeng loi sit na ko na to bane khwang nap na loi ra ba ko ado mayam ngasi di ai yam nokninge ngute ngasi de ne ai pukhi de iru thoi ne ai pukhi da am ta iru thok ja de aba ine akoi tenki asobam leiba do dai do dum tawna iru thok pane aba ngasi di yam olange wai sit na ko na to ba ka dagi tenki de ising kotla ga chai thana tawna lei du adu to tan man bagi ne pukhi da kumda ising jo haidana chai thana iru thoi ne aba ngasi yam thina nungai re bo ing baka phau khidre aba aduga gi mayam ai ngasi mayam da kainom su halake aba ai nupana mom masimpur dagi porakpa nungthang da sapa manam nungsiba lei pampi haibado asiga su leire adui do mayam da ulakke ko mayam je nupana ne mana masimpur dagi porakpa lei pampi do fajana kapune asigi lei ni thabal lei ai do akoi yam chaujare
ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯔꯨ ꯀꯥꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯋꯥꯏ ꯁꯤꯠꯅ ꯈꯣꯠꯅ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯐꯤꯁꯨ ꯁꯨꯗꯣꯛꯑꯒ ꯐꯤꯁꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯏꯁꯤꯅꯦ ꯃꯌꯥꯝꯅꯁꯨ ꯎꯔꯤꯁꯤꯅꯦ ꯑꯁꯤ ꯐꯤꯁꯨ ꯁꯨꯅ ꯈꯣꯠꯅ ꯂꯣꯏ ꯂꯣꯏꯔꯝꯃꯕꯅꯦꯕ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯁꯟꯊꯤ ꯑꯀꯪꯕꯅꯦ ꯑꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯗꯒꯤ ꯑꯩꯅ ꯄꯨꯔꯛꯏꯅꯦꯕ ꯑꯩ ꯁꯤꯜꯆꯔꯗꯅꯦ ꯑꯩꯒꯤ ꯆꯦꯅꯝ ꯄꯥꯝꯕꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯍꯥꯔ ꯌꯥꯎꯗꯗꯅ ꯑꯗꯣ ꯁꯟꯊꯤ ꯈꯔ ꯄꯨꯒꯦ ꯍꯥꯏꯅ ꯁꯟꯊꯤ ꯑꯀꯪꯕꯁꯦ ꯈꯨꯜꯂꯛꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯌꯦꯡꯕ ꯆꯠꯂꯤ ꯗꯗꯥꯅꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕꯗꯣ ꯗꯗꯥꯅ ꯃꯥꯅ ꯄꯣꯠ ꯆꯩ ꯊꯥꯏ ꯍꯥꯏꯕꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯗꯗꯥ ꯂꯥꯛꯑꯁꯨ ꯃꯥꯅ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯧ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯉꯁꯤ ꯀꯣꯕꯤ 2 ꯑꯍꯨꯝꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ 2 ꯑꯍꯨꯝꯇꯪ ꯍꯦꯛꯈꯤꯒꯦ ꯍꯥꯏꯅ ꯄꯣꯠꯇꯤ ꯐꯩꯅꯦ ꯅꯨꯕ ꯅꯪꯕꯣ ꯑꯩ ꯀꯨꯝꯃꯛꯇꯅ ꯇꯧꯔꯤꯅꯤ ꯄꯥꯏꯔꯨꯁꯤ ꯏꯁꯤꯡ ꯊꯛꯀꯦ ꯁꯤ ꯂꯩꯔꯦꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯣꯟꯗꯔꯦ ꯁꯤꯔꯦ ꯁꯤ ꯂꯩꯔꯦ ꯗꯗꯥꯅ ꯊꯥꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯨ ꯍꯧꯔꯦꯅꯦ ꯂꯧꯔꯨꯆꯣ ꯀꯩꯀꯩ ꯂꯧꯒꯗꯕ ꯅꯪꯒꯤ ꯍꯤꯡꯒꯣꯜꯅꯤ ꯑꯩ ꯍꯤꯡꯒꯣꯜꯅꯤ ꯀꯥꯏꯅ ꯑꯩ ꯍꯣꯔꯦꯟ ꯃꯤꯅ ꯋꯥ ꯉꯥꯡꯉꯗꯤ ꯀꯤꯖꯩꯌꯦ ꯉꯥꯡꯗꯣꯏꯅꯦ ꯅꯪ ꯍꯤꯡꯒꯣꯜꯅꯤ ꯍꯥꯏꯔꯦꯅ ꯑꯩꯅ ꯁꯦ ꯚꯤꯗꯤꯑꯣ ꯂꯧꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯀꯔꯤ ꯄꯨꯅꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯑꯅꯤ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯧꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯂꯧꯔꯛꯎꯅꯦ ꯅꯪ ꯁꯥꯎꯔꯗꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯠꯇꯦꯅ ꯄꯩꯁꯥ ꯄꯤꯗꯨꯗꯤ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗ ꯃꯥꯏ ꯄꯨꯈꯠꯄ ꯍꯤꯡꯒꯣꯜꯗꯩ ꯄꯣꯠ ꯍꯨꯔꯥꯟꯈꯔꯦ ꯄ꯭ꯔꯨꯞ ꯊꯝꯃꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒ ꯑꯗꯨ ꯁꯣꯟꯗ ꯃꯔꯤ ꯆꯠꯄ ꯂꯩꯈꯤꯕꯗ꯭ꯔꯥ ꯑꯥꯗ ꯃꯃꯥꯡꯗ ꯃꯥꯡꯗ ꯃꯔꯤ ꯆꯠꯄ ꯂꯩꯈꯤꯕꯗ꯭ꯔꯣ ꯄꯤꯔꯗꯤ ꯍꯦꯛꯎꯔꯅꯨ ꯅꯩꯌꯥ ꯊꯣꯟ ꯅꯪ ꯃꯉꯥꯏꯅ ꯄꯥꯎ ꯁꯥꯔꯦ ꯃꯔꯨꯝ ꯆꯪꯗꯦ ꯃꯔꯨꯝ ꯆꯪꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯕꯤꯒꯁꯦ ꯑꯃꯨꯛ ꯂꯩ ꯁꯥꯠꯇꯦ ꯇꯣ ꯀꯩꯅꯣꯁꯦ ꯀꯨꯂꯨꯋꯥꯏꯁꯦ ꯏꯔꯣꯟꯅ ꯆꯥꯕꯒꯤ ꯈꯤꯇꯪ ꯄꯨꯔꯒꯦ ꯃꯔꯨꯝ ꯆꯪꯗ꯭ꯔꯤꯑꯕ ꯄꯣꯠꯁꯦ ꯄꯥꯝꯃꯨꯏꯑꯕ ꯏꯔꯣꯟ ꯆꯥꯕꯒꯤ ꯇꯛ 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 ꯁꯤꯔꯔꯥ ꯁꯤꯔꯦ ꯋꯥꯁꯜꯂꯦꯍꯦ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯋꯥꯁꯜꯂꯦꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯃꯨꯊꯠꯂꯒꯦ ꯑꯩ ꯏꯔꯣꯟꯅ ꯆꯥꯕꯩ ꯆꯔꯥ ꯑꯃꯗꯤ ꯀꯣꯛꯅꯕ ꯆꯪꯉꯦ ꯐꯗꯤꯒꯣꯝ ꯍꯦꯛꯎ ꯈꯔ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯉꯔꯥꯡ ꯐꯗꯤꯒꯣꯝ ꯂꯩꯁꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤ ꯈꯪꯗꯕꯅꯤꯅ ꯕꯖꯥꯔꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯆꯠꯄꯒꯤ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ
ꯑꯁꯤꯒꯤ ꯁꯦꯂꯣꯔꯁꯦ ꯑꯩ ꯈꯨꯄꯥꯝ ꯑꯃ ꯆꯥꯗꯦꯕ ꯑꯁꯦꯡꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯦꯂꯣꯔꯗꯣ ꯑꯣꯏꯔꯦ ꯁꯤꯒꯤ ꯁꯦꯂꯣꯔꯁꯦ ꯖꯒꯥ ꯃꯐꯝ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯤ ꯇꯝ ꯂꯤꯠ ꯂꯤꯠꯅ ꯑꯩꯁꯦ ꯃꯤꯅ ꯀꯩꯕ ꯗꯨꯄ꯭ꯂꯤꯀꯦꯠꯅꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯂꯤꯠꯂꯤꯅꯦꯕ ꯂꯤꯠꯄꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯁꯤꯁꯦ ꯆꯨꯅꯤꯒꯁꯦ ꯃꯣꯟ ꯂꯥꯎꯔꯅ ꯅꯨꯡꯉꯥꯏ ꯑꯃ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯍꯥꯏꯕꯨ ꯂꯥ ꯂꯩꯇꯕꯅꯤꯅ ꯐꯤ ꯃꯇꯠꯁꯤꯅ ꯌꯣꯝꯃꯒ ꯄꯨꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯄꯨꯗꯣꯏꯅꯤ ꯉꯥꯡꯒꯅꯨ ꯋꯥꯖꯥꯎ ꯊꯤꯜꯂꯛꯑꯅꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯪ ꯈꯪꯉꯝꯒꯅꯤ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯁꯨꯕꯥꯁꯤꯅꯤ ꯗꯨꯀꯥꯟꯗꯒꯤ ꯁꯤꯡꯖꯨ ꯂꯧꯈꯤꯒꯦ ꯃꯁꯤꯁꯦ ꯁꯤꯡꯖꯨꯅꯦ ꯑꯅꯤꯅꯦ ꯍꯥꯏꯕ ꯑꯩꯅ ꯂꯧꯏꯌꯦ ꯀꯨꯟꯒꯤ ꯇꯧꯅ ꯑꯅꯤ ꯂꯧꯏꯅꯦ ꯌꯨꯝ ꯌꯧꯔꯒ ꯕꯣꯟꯇꯦꯔꯥ ꯄꯨꯖꯦ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯁꯤꯡꯖꯨꯁꯦ ꯍꯦꯛꯇ ꯄꯨꯔꯁꯤ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯅ ꯊꯤꯟꯕꯤꯗꯣꯔꯤ ꯉꯁꯤ ꯁꯣꯟꯖꯨꯅ ꯑꯇꯥꯅ ꯃꯥ ꯁꯤꯜꯆꯔ ꯇꯥꯅ ꯊꯤꯟꯕꯤꯗꯣꯔꯦ ꯉꯁꯤ ꯃꯥꯒꯤꯁꯨ ꯃꯊꯧ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯅꯤ ꯑꯣꯏꯟꯀꯤ ꯁꯟꯖꯨ ꯅꯪ ꯂꯥꯛꯑꯣ ꯁꯤꯜꯆꯔ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯑꯗꯨꯅ ꯐꯗꯣꯏꯅꯤ ꯁꯦ ꯑꯖꯥ ꯃꯇꯝꯗ ꯁꯪꯉꯦ ꯑꯩꯕꯨ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯃꯄꯥꯟꯗꯁꯨ ꯆꯠꯂꯔꯣꯏꯗꯕ ꯑꯩꯕꯨ ꯁꯪꯉꯤ ꯂꯥꯛꯑꯣ ꯁꯦ ꯏꯅꯥꯎ ꯏꯆꯥ ꯅꯨꯄꯥꯅ ꯊꯤꯟꯕꯤꯗꯣꯔꯤ ꯕꯤꯀꯥꯁꯀ ꯃꯥꯀꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯤꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯖꯨꯝ ꯇꯥꯅ ꯄꯨꯔꯛꯑꯦꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯍꯟꯂꯣ ꯍꯥꯏꯅꯅꯦ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯇꯧꯔꯦ ꯑꯗꯣ ꯅꯨꯄꯥ ꯀꯥꯡꯕꯨꯗꯤ ꯃꯊꯛꯇ ꯇꯟꯗꯨꯔꯤ ꯇꯧꯔꯦ ꯑꯣꯅꯤꯂꯥꯒꯤ ꯅꯨꯄꯥꯁꯨ ꯂꯥꯛꯑꯦꯕ ꯀꯇꯨꯡꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯗꯤ ꯃꯊꯛꯇ ꯇꯟꯗꯨꯔꯤ ꯇꯧꯅ ꯆꯥꯔꯤ ꯑꯩꯅ ꯁꯤꯒ ꯃꯈꯥꯗ ꯆꯤꯛꯀꯦꯟ ꯊꯣꯡꯉꯦ ꯑꯩꯅ ꯆꯤꯛꯀꯦꯟ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯂꯣꯏꯔꯦ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯆꯤꯛꯀꯦꯟ ꯑꯃ ꯇꯧꯔꯦ ꯁꯤꯗꯅ ꯁꯂꯥꯠ ꯇꯧꯔꯦ ꯑꯩ ꯑꯃꯦꯠꯄꯤ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯑꯃꯦꯠꯄꯤꯒꯤ ꯀꯦꯞꯇꯣ ꯑꯩ ꯑꯁ ꯕꯣꯟꯇꯦꯔꯥꯄꯨꯔꯗ ꯊꯝꯃꯝꯃꯦꯕ ꯀꯥꯎꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯉꯁꯥꯏ ꯂꯦꯛꯄ ꯁꯤꯡꯖꯨꯗꯣ ꯑꯗꯨꯒꯨꯝꯃꯒ ꯆꯥꯔꯅꯦꯕ ꯃꯌꯥꯝ ꯑꯩ ꯉꯔꯥꯡꯅꯦ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯛꯄꯗꯣ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯄꯅꯤꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅ ꯈꯣꯠꯅ ꯇꯧꯕꯗꯩ ꯀꯩꯝꯇ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯔꯥꯡ ꯍꯤꯡꯒꯣꯜꯗ ꯂꯩꯍꯧꯕꯗꯣ ꯍꯋꯥꯏꯒꯗꯣ ꯑꯝꯇ ꯃꯔꯨꯝ ꯆꯪꯍꯧꯗꯦ ꯌꯦꯡꯕꯗ ꯃꯌꯥꯝ ꯑꯩꯅ ꯎꯔꯤꯕꯅꯤ ꯁꯤ ꯃꯔꯨꯝ ꯑꯝꯇ ꯆꯪꯗꯕꯅꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯍꯦꯛꯅ ꯄꯨꯔꯛꯇꯣꯏꯅꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯏꯔꯣꯟꯅ ꯆꯥꯔꯁꯨ ꯍꯥꯏꯅ ꯆꯔꯥ ꯑꯅꯤꯒꯨꯝ ꯆꯥꯅꯔꯅꯤꯀꯣ ꯁꯤꯡꯒꯄꯨꯔꯦ ꯃꯨꯂꯥꯁꯨ ꯁꯤꯡꯒꯄꯨꯔꯦꯀꯣ ꯃꯨꯂꯥꯒꯁꯦ ꯄꯤꯛꯏꯔ ꯅꯠꯇ꯭ꯔꯒꯅ ꯆꯥꯎ ꯍꯦꯟꯕꯤꯔ ꯈꯪꯗ꯭ꯔꯤ ꯁꯤꯡꯁꯦ ꯆꯨꯒꯪꯅꯕꯅꯦ ꯁꯤꯡꯒꯄꯨꯔꯦ ꯑꯁꯤꯗꯤ ꯆꯥꯍꯧ ꯆꯦꯡꯅꯦꯕ ꯃꯕꯣꯡꯅ ꯆꯥꯕꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯗꯩ ꯈꯔ ꯑꯗꯨꯝ ꯈꯥꯏꯔ ꯄꯨꯔꯛꯏꯅꯦꯕ ꯑꯩꯅ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯟꯊꯤꯅꯤ ꯑꯩꯗꯤ ꯁꯟꯊꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯆꯦꯅꯝꯗꯣ ꯐꯠꯇ꯭ꯔꯦ ꯁꯟꯊꯤ ꯍꯥꯞꯃꯟꯗꯗꯅ ꯁꯟꯊꯤ ꯈꯔ ꯄꯨꯔꯛꯑꯦꯀꯣ ꯑꯗꯒꯤ ꯑꯁꯤꯗꯅ ꯂꯥ ꯂꯩꯇꯕꯗꯨꯅ ꯑꯩꯅ ꯐꯤ ꯃꯊꯛꯁꯤꯡ ꯌꯣꯝꯁꯤꯜꯂꯛꯏꯅꯤ ꯍꯪꯒꯥꯝꯗ ꯆꯔꯥꯃꯨꯛꯇꯅꯤꯗ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯑꯗꯩ ꯐꯗꯤꯒꯣꯝꯕꯨꯗꯤ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯅꯤ ꯐꯗꯤꯒꯣꯝꯁꯦ ꯁꯤꯡꯒꯄꯨꯔꯦ ꯑꯁꯤꯗꯅꯤꯅ ꯃꯌꯥꯝ ꯑꯩ ꯌꯨꯝꯗꯒꯤ ꯀꯩꯁꯨꯝꯇ ꯄꯨꯔꯛꯇꯦ ꯌꯥꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯄꯣꯠ ꯆꯩꯗꯣ ꯑꯗꯨꯝ ꯆꯥꯎꯕ ꯑꯣꯏꯗꯤ ꯄꯨꯔꯛꯄ ꯌꯥꯕ ꯍꯋꯥꯏꯒꯗꯣ ꯑꯝꯇ ꯆꯥꯎꯍꯧꯗ꯭ꯔꯦꯕ ꯄꯤꯛꯇꯨ ꯄꯤꯛꯍꯧꯔꯦꯕ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯔꯒꯦ